สิ มาตะเวนเอาว่างไปนี่ ก็ให้ด้วย ถ้าก็หมุนแล้วก็เนี่ยเฮกัน โคกนั่นเลยสิเดี๋ยวนี้แม่เซมเงดอกDesene de nada bukan. Sini nggak sih kulak pa. Saya memang boleh. Kau syukur kunci na pau doya. Mingon desu memang pizza hari aku. Kena ada nama sing na idra. Pizza hari. Sini aku junggi pau do pa. Sini kang bahin jelle. Sini ngarang kun ba si. Sini nggak sih kulak pa. Si jam dong na budi pau lah bani. Rồi xem đồ mày đúng kiên bữa này tao rồi đúng kiên bữa lép rồi xí xăng ở chỗ này xoay lại xí jam hào như thế này mi nè jam pa mi khơi bồi xí sage mana chupi đâu còn đây mỗi ngày này vậy xí cha này bữa nay cha khăn cha xí mấy à cha cùng đèn nè khơi em làm gì xin mà khơi cha cùng bấm lên này nè tuda si kum de khoi boro si chatina haw hen aduna si alum sa sina nen sina boro kum dam de bangai ba Good morning mamo ayu wangan mada ha boro yara dum pali se me ama khoi boro se mui che man amu nan khara pije khara ba ko moi hong man ni de ani rak su re moi angang sing khang de ma khang de moi jam chani ke ji ni ka lo jage khojage na hai ba ko to khoi di yon de ba ko num swai dum bije jum na ba no pot ni na adu khara ga lo ge na ha bi do ko ni hek pi re khun ge na to bu ne ba ko adu ni ya ma hawi chaning na to ba du ga du jon de ba ko khoi ga se pora ma ta to mi se pora ba baling pora sika pora se punjen lagi kira jai taraga khullaga bija ga to bane mi amna ni puna mona koi boro je hawi tam hai re me tayama amuk jagi mi ani umra halaibo mamo mathang dagi di keji thado ni khoi kumji chahi keno tawre free da natra me noi taw bana pharani ala pokhai ba poklo chekhai ni sanga ju hawe base sok pa jade magi makhoi se am satin thotli nowri ba ko sok pa ga proper kili ba duni myam khun gi ge ne si ju pe tup na lai re ngsa sa di ma boroi se nong chu ba du mai chu re na ma pe tu pa to isha ba se ma ta tu mi hai to ro se tawning da is boroi he akoi gi ibok se boroi he ai sonda khul jare tawno sana taba deune khulli mama taba do hoya ba em cũng chỉ cái bồi sẽ lôi cắm nai rồi lôi bên nai rồi cũng chỉ cái bồi sẽ alu hấp chân là mấy nhung gì alu hấp chân là bên ya mấy bồi sẽ phải chân là bên tao đây không phải mi khala mane moi mate manau je boro isi ta khunna dum lei re ana dani myam duk sati chu pale aduki matik pale koi boro ise video ka pa loi kham nai re mate ta ba yo kon budi ko le nang su yo do ek ta moi na mo se ayuk ta mo hek ta bidane akin bi na myam khun ngra bani sangarang sanda da mu ini ma da mu pi re duga hojing mo moi hai dei sine ba
ꯃꯊꯪ ꯑꯃꯁꯨ ꯃꯌꯥꯝ ꯍꯩꯔꯤ ꯑꯩꯈꯣꯏ ꯕꯣꯔꯣꯏꯁꯦ ꯍꯥꯎꯏ ꯇꯥꯏꯅ ꯈꯔꯒ ꯂꯧꯒꯦ ꯀꯦꯖꯤ 2 ꯂꯧꯒꯦ ꯀꯦꯖꯤ 1 ꯂꯧꯒꯦꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯟꯕꯅꯤ ꯑꯗꯨꯝ ꯄꯤꯖꯊꯣꯛꯑꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯊꯪꯗꯒꯤꯗꯤ ꯌꯥꯔꯔꯣꯏ ꯃꯊꯪꯗꯒꯤꯗꯤ ꯌꯣꯟꯖꯔꯅꯤ ꯑꯩ ꯁꯤꯅꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯍꯦꯛꯆꯜꯂꯦ ꯂꯧꯕ ꯂꯥꯛꯏ ꯀꯔꯤ ꯑꯣꯟꯗꯣꯏꯅꯣꯅꯦ ꯄꯨꯈꯣ ꯅꯥꯎ ꯅꯪꯒꯤ ꯇꯜꯂꯤꯕꯣ ꯑꯩ ꯑꯗꯨꯗ ꯑꯃ ꯇꯧꯒꯦ ꯅꯪꯅ ꯋꯥ ꯉꯥꯡꯒꯦ ꯀꯔꯤ ꯍꯥꯏꯗꯣꯔꯤ ꯈꯔꯒ ꯃꯨꯜꯂꯒꯅꯦ ꯍꯦꯛꯑꯒ ꯅꯪ ꯑꯩꯅ ꯀꯦꯖꯤ 2 ꯐꯖꯅ ꯄꯤꯎꯅ ꯈꯔ ꯀꯦꯖꯤ 2 ꯀꯥꯛꯂꯍꯨꯝ ꯑꯇꯩ ꯄꯤꯔꯔꯣꯏ ꯑꯗꯨ ꯑꯗꯨꯝ ꯆꯥꯎꯔ ꯑꯗꯨꯅꯦ ꯑꯁꯣꯝꯗ ꯀꯩꯅꯣ ꯇꯧꯈꯤꯒꯦ ꯃꯣꯏ ꯑꯗꯩ ꯀꯤꯂꯣ 2 ꯀꯤꯂꯣ ꯀꯩꯅꯣꯅꯦ ꯑꯩꯅ ꯑꯗꯨ ꯄꯤ ꯂꯣꯏꯔꯦ ꯑꯗꯨ ꯄꯤꯔꯗꯤ ꯃꯥꯏ ꯏꯪꯗꯕ ꯈꯔ ꯃꯌꯥꯝ ꯌꯥꯎꯔꯗꯤ ꯁꯪꯉꯤꯗꯤ ꯃꯊꯪ ꯆꯍꯤꯗꯗꯤ ꯌꯣꯜꯂꯅꯤ ꯑꯁꯤꯁꯨ ꯀꯔꯤꯝ ꯍꯥꯏꯅꯗꯕꯤ ꯁꯦ ꯄꯥꯜꯂꯤ ꯁꯦꯕ ꯁꯣꯁꯥꯏꯇꯤꯗꯤ ꯅꯪ ꯃꯌꯥꯝ ꯄꯨꯈꯤꯗ ꯃꯥꯡꯈ꯭ꯔꯦꯕ ꯏꯪꯊꯥ ꯍꯦꯡꯒꯗꯕꯅꯤꯕꯣ ꯁꯦ ꯄꯨꯈꯤꯗ ꯈꯥꯆꯤ ꯈꯥꯡꯉꯗꯦꯁꯦ ꯑꯁꯦ ꯅꯨꯡꯁꯥ ꯁꯥꯗ꯭ꯔꯤꯉꯩꯗꯅꯦ ꯍꯦꯛ ꯇꯥꯕ ꯑꯗꯨꯝ ꯀꯦꯜꯂꯤ ꯁꯦꯕꯁꯦ ꯁꯦ ꯄꯨꯈꯤꯗ ꯈꯖꯤꯛ ꯈꯥꯡꯉꯗꯦ ꯃꯥꯡꯉꯤꯕ ꯁꯤ ꯁꯪꯉꯁꯨꯅꯦ ꯁꯣꯏ ꯂꯥꯎꯕꯅꯤꯁꯦ ꯁꯤ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯂꯥꯛꯑꯝꯕꯗꯒꯤ ꯀꯂꯥꯁꯤ ꯂꯩꯍꯧꯕꯅꯦꯕ ꯉꯥꯁꯤꯀꯣ ꯑꯗꯨꯒ ꯁꯤ ꯉꯥꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤ ꯃꯆꯤꯟꯁꯤꯅ ꯁꯨꯃꯥꯏꯅ ꯈꯣꯛꯅꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯤ ꯈꯣꯛꯅꯗꯕꯤꯗ ꯑꯁꯤꯅ ꯑꯣꯏꯅ ꯈꯣꯏꯑꯕ ꯁꯤꯡꯁꯤ ꯊꯤꯟꯅꯕꯁꯤꯅ ꯑꯗꯨꯅ ꯁꯤ ꯑꯣꯏꯅ ꯈꯣꯛꯄ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯕꯤꯔꯗꯤ ꯁꯤ ꯅ꯭ꯌꯨ ꯑꯥꯏꯗꯤꯌꯥꯅꯤꯀꯣ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯃꯈꯨꯠꯁꯨ ꯌꯥꯝ ꯁꯦꯡꯉꯦ ꯁꯤ ꯅꯥꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯦꯡꯂꯕꯁꯦ ꯁꯤ ꯅꯥꯜꯂꯤꯖꯕꯁꯦ ꯑꯃꯗꯤ ꯄꯨꯔꯥ ꯈꯣꯛꯅ ꯂꯣꯏ ꯁꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯦꯝꯒꯦ ꯇꯧꯔꯤꯕ ꯌꯨꯝꯗ ꯕꯖꯥꯔꯗ ꯁꯦꯝꯗ꯭ꯔꯕꯅꯤꯅ ꯌꯥꯔꯦ ꯉꯥꯗꯣ ꯉꯧꯕ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯑꯉꯧꯕꯁꯤꯡꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯐꯖꯅ ꯁꯦꯝꯃꯦꯅꯦ ꯃꯀꯨꯁꯨ ꯐꯖꯅ ꯈꯣꯛꯇꯣꯛꯑꯒꯀꯣ ꯃꯌꯥꯝ ꯈꯔꯁꯤ ꯂꯧꯊꯣꯛꯀꯦ ꯁꯤ ꯑꯗꯨꯒ ꯑꯗꯨꯝ ꯂꯩꯍꯧꯕꯅꯤ ꯌꯦꯡꯉꯨ ꯑꯗꯨꯒ ꯁꯤꯇ ꯉꯥꯏꯔꯦꯀꯣ ꯉꯧꯒꯗꯕꯗꯣ ꯏꯟꯖꯥꯡꯁꯦ ꯁꯦꯝꯅ ꯂꯣꯏꯔꯦ ꯀꯔꯤ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯁꯤꯅ ꯌꯣꯡꯆꯥꯛꯅꯦꯕꯀꯣ ꯑꯩꯅ ꯍꯤꯡꯅ ꯍꯤꯟꯖꯥꯡꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯣꯛꯇꯣꯛꯑꯒ ꯍꯥꯞꯄꯦ ꯈꯔ ꯂꯧꯔꯒ ꯇꯧꯔꯅꯦꯕꯀꯣ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯤꯟꯖꯥꯡ ꯍꯥꯞꯆꯤꯜꯂꯒ ꯇꯧꯕꯅꯤ ꯍꯧꯖꯤꯛꯇ ꯍꯥꯞꯄꯦ ꯈꯔ ꯊꯦꯡꯉꯤꯀꯣ ꯇꯤꯜꯍꯥꯗꯤ ꯑꯍꯥꯟꯕꯗꯤ ꯉꯧꯁꯟꯈ꯭ꯔꯗꯤ ꯁꯤꯁꯦ ꯌꯥꯝꯅ ꯊꯣꯠꯂꯗꯤ ꯈꯤꯇꯪ ꯃꯍꯥꯎꯗꯣ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯞꯆꯤꯜꯂꯦ ꯈꯔ ꯊꯦꯡꯅ ꯍꯥꯞꯄꯗꯤ ꯃꯨꯟꯁꯨ ꯃꯨꯟꯕ ꯈꯔ ꯄꯨꯂꯞ ꯊꯧꯅ ꯆꯠꯂꯅꯤ ꯑꯗꯨꯒ ꯁꯤꯒꯅ ꯈꯦꯠꯇꯣꯛꯑꯦ ꯈꯦꯠꯂꯒ ꯑꯂꯨ ꯑꯃ ꯃꯦꯠꯂꯒꯦ ꯁꯨꯃꯥꯏꯅ ꯈꯦꯠꯇꯣꯛꯑꯒ ꯑꯂꯨ ꯑꯃ ꯃꯦꯠꯂꯒꯦ ꯇꯧꯔꯦꯕꯀꯣ ꯈꯨꯠ ꯊꯥꯗꯣꯛꯄ ꯁꯪꯗ꯭ꯔꯦ ꯑꯗꯨꯅ ꯁꯣꯝꯗ ꯍꯤꯟꯖꯥꯡꯒꯤ ꯇꯧꯔꯤꯉꯩꯗ ꯁꯤꯃꯨ ꯅꯥꯀꯟ ꯑꯃꯗ ꯈꯦꯠꯂꯦꯕꯀꯣ ꯁꯤ ꯍꯤꯟꯖꯥꯡꯁꯨ ꯁꯧꯒꯠꯂꯦꯀꯣ ꯑꯗꯣ ꯐꯗꯤꯒꯣꯝꯁꯨ ꯁꯣꯏꯒꯦ ꯇꯧꯕꯅꯤ ꯃꯈꯨꯠꯁꯦ ꯁꯪꯗ꯭ꯔꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯨ ꯁꯤꯒ ꯈꯦꯠꯅ ꯂꯩꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯔꯦ ꯁꯣꯏꯔꯅꯤ ꯆꯥꯝꯊꯣꯛꯑꯒ ꯑꯗꯨꯒ ꯁꯤ ꯍꯤꯟꯖꯥꯡꯁꯨ ꯁꯧꯒꯠꯂꯦ ꯊꯨꯝ ꯊꯥꯛꯆꯜꯂꯨꯒꯦ ꯇꯧꯕ ꯐꯗꯤꯒꯣꯝꯁꯤꯃꯨ ꯁꯣꯏꯒꯗꯧꯔꯤꯕꯅꯤꯀꯣ ꯈꯨꯠꯁꯦ ꯁꯪꯗꯦꯕ ꯇꯧꯏꯁꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒ ꯍꯤꯟꯖꯥꯡ ꯁꯧꯅ ꯂꯩꯔꯦ ꯅꯪꯗ꯭ꯔꯦ ꯍꯥꯞꯆꯤꯜꯂꯒꯦ ꯐꯗꯤꯒꯣꯝꯁꯨ ꯁꯣꯏꯕ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯍꯤꯟꯖꯥꯡꯁꯤꯗꯤ ꯊꯥꯛꯆꯔꯒꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯦ ꯃꯌꯥꯝ ꯑꯩ ꯍꯤꯟꯖꯥꯡ ꯂꯣꯏꯖꯔꯦ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯇꯧꯔꯅꯤ ꯃꯌꯥꯝ ꯑꯩ ꯌꯣꯡꯆꯥꯛꯇꯨꯁꯦ ꯉꯁꯥꯏ ꯈꯦꯠꯇꯣꯛꯄꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯣꯏꯔꯦ ꯑꯗꯨꯒ ꯑꯂꯨꯁꯤꯒ ꯃꯦꯠꯂꯒꯦ ꯇꯧꯔꯕꯅꯦꯕꯀꯣ ꯁꯤ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒ ꯃꯦꯠꯂꯅꯤ ꯁꯨꯃꯥꯏꯅ ꯃꯦꯠꯁꯜꯂꯒꯦꯕꯀꯣ ꯁꯤ ꯃꯌꯥꯝ ꯑꯩ ꯌꯣꯡꯆꯥꯛ ꯃꯦꯠꯄ ꯂꯣꯏꯔꯦ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯔꯒꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯒꯤ ꯌꯣꯡꯆꯥꯛ ꯃꯦꯠꯄꯗꯣ ꯃꯌꯥꯝꯁꯤ ꯊꯥꯖꯗꯅ ꯑꯩꯈꯣꯏ ꯈꯣꯡꯗ꯭ꯔꯨꯝ ꯑꯆꯧꯕꯁꯤꯒ ꯌꯥꯝꯅ ꯂꯩꯔꯝꯕꯩ ꯋꯥꯅꯤꯁꯦ ꯍꯟꯗꯛꯇꯤ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯄꯤꯖꯗꯣꯔꯤꯀꯣ ꯅꯍꯥꯟꯗꯩꯗꯤ ꯀꯪꯉꯒ ꯁꯨꯃꯥꯏꯅ ꯇꯝꯃꯒ ꯀꯪꯒꯦꯕꯀꯣ ꯍꯟꯗꯛꯇꯤ ꯆꯥꯎꯔꯦ ꯁꯤꯗꯤ ꯆꯥꯕ ꯌꯥꯔꯅꯤ ꯍꯟꯗꯛꯇꯤ ꯃꯌꯥꯝ
ꯀꯨꯏꯔꯦꯀꯣ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯑꯍꯥꯟꯕ ꯄꯥꯟꯈꯤꯕꯗꯨꯒꯩꯒꯤꯅꯦ ꯑꯗꯨꯝ ꯀꯪ ꯑꯝꯐꯥꯎ ꯆꯥꯍꯧꯗꯦꯕꯀꯣ ꯁꯦ ꯍꯟꯗꯛꯇꯤ ꯁꯥꯡꯉꯦ ꯆꯥꯎꯔꯦ ꯃꯔꯤꯒ ꯀꯗꯣꯝ ꯂꯥꯛꯑꯒ ꯁꯤꯗ ꯇꯝꯃꯤꯅ ꯁꯣꯝꯗꯁꯨ ꯑꯅꯤꯈꯛꯒ ꯇꯝꯃꯤ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯎꯔꯒꯁꯦ ꯃꯌꯥꯝ ꯁꯤꯁꯨ ꯀꯪꯗꯣꯏ ꯇꯧꯔꯤꯁꯦꯕ ꯁꯦ ꯁꯤꯗ ꯑꯅꯤꯈꯛ ꯄꯥꯜꯂꯦ ꯃꯌꯥꯝ ꯇꯝꯃꯩ ꯑꯗꯣ ꯈꯪꯗꯦꯀꯣ ꯑꯇꯩꯗꯤ ꯑꯁꯤꯗꯤ ꯆꯥꯎꯔꯦ ꯁꯦ ꯇꯝꯕꯗꯤ ꯃꯌꯥꯝ ꯇꯝꯃꯦꯕꯀꯣ